ꯑꯃꯨꯛ ꯇꯧꯈꯤꯌꯦ ꯑꯗꯩꯗꯤ ꯑꯩ ꯈꯅꯥꯎꯁꯤꯗ ꯍꯤꯗꯥꯛꯇꯨ ꯆꯥꯔ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯥꯕꯗꯩꯗꯤ ꯑꯩꯁꯦ ꯈꯅꯥꯎꯁꯦ ꯍꯣꯔꯣ ꯂꯥꯎꯗꯅ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯅ ꯇꯧꯋꯦ ꯑꯗꯨ 저기시 우링도로 있어요. 식기 안 구이래. Saya kamu suruh punya. Saya tadi punya mana? 저희 이들에 무시래 봐. Kamu apa? Kamu muda. 몇 배야도 우링도리네. Jadi yang kau mai dong tak? Video kita nggak boleh pakai. 하나가 하루 잠 사진 파래. Ay aha may di praki ni yan. Patuon mo daw. Praki ni. Sige pare ke. Hanay du ko yung no di panam pare ba. Hanay di pa puso ni ba. 장난은 벌써 자도 그러셔. 뭐라 그거 꼴래지. 하나기 짱짱나 거의 몇 배야도 위편도 뻥클 그래요 나이자 맴도. 어들이 방 야우들이. Like matak to hoy ba sa aman ni dilay ko. Matay di utre. Mayo ay na di side kra malay se. 빠서야되는 비빔장인데 마디 셋난 그래. Tama ini yung do. 마디 셋난. nè nè sẽ cái càng quỳ đấy tôi máy tôi đọc cái gì anh cần à thà ni mộ vì tara ni mộ nào ai muốn tàu kịp ra muốn tàu kịp à doctor ghi đã cáp cầm phơi kịp à doctor nó cái nào bên đây nói là gì đâu hꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯥꯕꯤ ꯍꯥꯏꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯟꯊꯣꯡꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈꯥꯕꯤ ꯍꯥꯏꯕ ꯈꯨꯟꯗꯨꯗꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯔꯤꯕ ꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯦꯅꯤ ꯏꯅꯦꯁꯦ ꯃꯥꯅ ꯑꯅꯥꯕ ꯐꯔꯛꯈꯤꯕ ꯑꯃꯁꯨꯡ ꯃꯃꯥꯡꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯩ ꯃꯥꯕꯨ ꯀꯣꯏꯁꯟ ꯈꯔ ꯍꯪꯖꯒꯦ ꯑꯗꯨꯅ ꯑꯩꯅ ꯏꯅꯦꯗ ꯍꯪꯅꯤꯡꯉꯤꯁꯦ ꯏꯅꯦꯒꯤ ꯃꯌꯥꯝꯗ ꯑꯃꯨꯛꯇ ꯈꯪꯍꯟꯁꯤ ꯏꯅꯦꯒꯤ ꯃꯤꯡꯁꯦ ꯀꯔꯤ ꯀꯧꯕꯤ ꯌꯨꯝꯅꯥꯛꯅ ꯀꯔꯤꯅꯣ ꯑꯩ ꯃꯤꯡ ꯂꯨꯍꯤꯅꯤ ꯌꯨꯝꯅꯥꯛꯅ ꯍꯧꯕꯝ ꯑꯗ ꯏꯅꯦꯗ ꯍꯥꯟꯅ ꯇꯧꯈꯤꯕꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯉꯤꯁꯦ ꯏꯅꯦꯗ ꯍꯥꯟꯅ ꯇꯧꯈꯤꯕ ꯑꯅꯥꯕꯁꯦ ꯀꯃꯥꯏ ꯀꯔꯝꯕ ꯑꯅꯥꯕꯅꯣ ꯑꯗꯨ ꯐꯔꯛꯄꯅ ꯀꯃꯥꯏ ꯇꯧꯅ ꯐꯔꯛꯄꯅꯣ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯑꯩ ꯑꯍꯥꯟꯕ ꯍꯧꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧ ꯗꯥꯛꯇꯔꯒꯤ ꯍꯤꯗꯥꯛꯁꯨ ꯐꯅꯌꯥꯝ ꯆꯥꯈ꯭ꯔꯦ ꯑꯗꯨ ꯗꯥꯛꯇꯔꯗꯒꯤ ꯍꯤꯗꯥꯛ ꯆꯥꯕꯗꯣ ꯑꯃꯨꯛ ꯐꯔꯨꯔꯦ ꯑꯩꯁꯦ ꯑꯗꯨ ꯆꯥꯕꯗꯒꯤ ꯑꯗꯩ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯑꯃꯨꯛ ꯍꯧꯔꯛꯄꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛꯁꯤ ꯑꯁ ꯌꯥꯝ ꯋꯥꯏ ꯑꯩ ꯏꯁꯥꯁꯦ ꯑꯗꯨ ꯍꯧꯔꯛꯄꯗꯒꯤ ꯋꯥꯕꯗꯒꯤ ꯑꯩ ꯋꯥꯕ ꯑꯩ ꯐꯨꯟꯗꯅ ꯅꯥꯗꯅ ꯃꯁꯤꯗ ꯑꯩ ꯑꯗꯨꯛ ꯃꯇꯤꯛ ꯋꯥꯔꯦ ꯑꯩꯁꯦ ꯋꯥꯕꯗꯒꯤ ꯑꯩ ꯏꯆꯥꯅꯨꯄꯥꯅ ꯀꯧꯔꯛꯄꯅꯦ ꯑꯩꯁꯦ ꯏꯃꯥ ꯅꯪ ꯑꯝꯇ ꯂꯥꯛꯑꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃ ꯂꯩ ꯈꯣꯠꯂꯤ ꯇꯧꯋꯦꯅ ꯍꯥꯏꯕꯗ ꯀꯅꯥꯅꯣꯅ ꯂꯥꯛꯑꯀꯥꯟꯗ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯔꯤ ꯃꯇꯥ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯣꯏ ꯂꯩꯔꯝꯕꯗꯩ ꯃꯥꯅ ꯁꯤ ꯍꯤꯗꯥꯛꯁꯤ ꯆꯥꯔꯣ ꯈꯣꯠꯂꯣ ꯇꯧꯔꯣꯅ ꯍꯥꯏꯕꯗꯩꯗꯤ ꯑꯩ ꯍꯤꯗꯥꯛꯁꯤ ꯆꯥꯕꯅꯦ ꯑꯩꯅ ꯍꯤꯗꯥꯛꯁꯤ ꯆꯥꯕꯗ ꯑꯩꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗꯩꯗꯤ ꯑꯩ ꯈꯅꯥꯎꯁꯤꯗ ꯍꯤꯗꯥꯛꯇꯨ ꯆꯥꯔ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯥꯕꯗꯩꯗꯤ ꯑꯩꯁꯦ ꯈꯅꯥꯎꯁꯦ ꯍꯣꯔꯣ ꯂꯥꯎꯗꯅ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯅ ꯇꯧꯋꯦ ꯑꯗꯨ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯇꯧꯋꯤ ꯈꯣꯠꯂꯤ ꯍꯥꯏꯅ ꯅꯨꯡꯗꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯅꯨꯄꯥꯁꯤꯗ ꯑꯩꯅ ꯗꯣꯁꯂꯥꯏ ꯀꯥꯏ ꯂꯩꯒꯦꯅ ꯍꯪꯕ ꯀꯥꯟꯁꯤꯗ ꯑꯩ ꯅꯨꯄꯥꯁꯤꯗ ꯈꯨꯖꯤꯟ ꯁꯤꯛꯄꯁꯤꯗ ꯃꯥꯅ ꯀꯩꯅꯣꯅ ꯍꯥꯏꯔꯛꯄꯅꯤ ꯀꯩꯅꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯗꯣꯁꯂꯥꯏꯗꯤꯅ ꯍꯥꯏꯕꯗꯤ ꯗꯣꯁꯂꯥꯏꯗꯣ ꯑꯩ ꯂꯣꯟ ꯊꯣꯛ ꯂꯩꯔꯝꯃꯦ ꯑꯗꯨꯗꯩ ꯑꯗꯨꯛ ꯃꯇꯤꯛ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯅ ꯑꯩꯁꯦ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯑꯩꯁꯦ ꯑꯁ ꯑꯗꯨꯛ ꯃꯇꯤꯛ ꯅꯨꯡꯉꯥꯏꯗꯅ ꯇꯧꯋꯤ ꯈꯣꯠꯂꯤ ꯑꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯕꯗꯅꯤ ꯍꯥꯏꯕ ꯏꯅꯦꯅ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯆꯥꯕꯗ ꯍꯥꯏꯗꯤ ꯂꯣꯟ ꯊꯣꯛꯂꯛꯏꯁꯤ ꯍꯥꯟꯅꯗꯤ ꯂꯣꯟ ꯊꯣꯛꯑꯝꯗꯦ ꯍꯥꯏꯔꯦ ꯑꯗꯣ ꯂꯣꯟ ꯊꯣꯛꯂꯛꯏꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯕꯗꯒꯤ ꯂꯣꯟ ꯊꯣꯛꯄ ꯉꯝꯈꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯥꯕꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯥꯕꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯥꯕꯗ ꯂꯣꯟ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯏꯁꯥꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯂꯣꯟ ꯊꯣꯛꯈꯤꯗꯕꯗ ꯈꯅꯥꯎ ꯅꯥꯈꯤꯕ ꯈꯣꯠꯈꯤꯕ ꯇꯧꯕꯗꯨꯗꯤ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯧꯖꯤꯛ ꯀꯔꯤꯝ ꯇꯧꯗꯦ ꯏꯁꯥꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯅꯨꯡꯉꯥꯏꯕꯒꯤ ꯑꯩ ꯄꯥꯡꯒꯜꯗꯤ ꯌꯥꯝ ꯀꯜꯂꯦ ꯑꯩ ꯑꯗꯨꯛ ꯃꯇꯤꯛ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯑꯩ ꯃꯇꯨꯡꯗꯁꯨ ꯑꯩ ꯁꯤ ꯍꯤꯗꯥꯛꯁꯦ ꯃꯌꯥꯝꯗꯁꯨ ꯑꯩ ꯁꯤ ꯍꯤꯗꯥꯛꯁꯦ
ꯆꯥꯕꯤꯌꯨ ꯑꯩ ꯃꯁꯤꯁꯤꯗ ꯍꯤꯗꯥꯛꯅꯦ ꯈꯟꯗꯦ ꯑꯩꯗꯤ ꯀꯩꯅꯣꯝꯅ ꯈꯜꯂꯕꯅꯦ ꯑꯩꯗꯤ ꯏꯁꯥꯁꯦ ꯁꯤ ꯆꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯗꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯩ ꯃꯈꯥ ꯇꯥꯅꯁꯨ ꯑꯩ ꯆꯥꯒꯦꯅ ꯈꯜꯂꯤ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯅꯁꯨ ꯁꯤ ꯍꯤꯗꯥꯛꯁꯦ ꯑꯗꯨꯝ ꯆꯥꯕꯤꯌꯨ ꯃꯁꯤ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯏꯅꯦꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯐꯖꯕ ꯑꯝꯇ ꯄꯤꯕꯤꯌꯨ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯐꯥꯏꯇꯣꯂꯥꯏꯐꯀꯤ ꯄꯤꯔꯤꯕ ꯅꯦꯆꯔꯦꯜ ꯁꯦꯜ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯏꯅꯦꯒꯤ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯁꯤ ꯍꯤꯗꯥꯛꯁꯤꯗꯤ ꯑꯩꯗꯤ ꯃꯁꯤꯗꯤ ꯑꯩ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯥꯕꯤꯌꯨ ꯑꯩꯉꯣꯟꯗꯁꯨ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯗꯤ ꯃꯁꯤ ꯆꯥꯕꯤꯌꯨ ꯁꯤꯗ ꯂꯩ ꯑꯩꯗꯤ ꯁꯤ ꯍꯤꯗꯥꯛꯁꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯏꯅꯦ ꯊꯥꯒꯠꯆꯔꯤ ꯏꯅꯦꯒꯤ ꯑꯅꯥꯕ ꯐꯕꯒꯤ ꯄꯥꯎꯗꯝ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯁꯥꯔꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯑꯦꯝꯗꯤ ꯑꯛꯕꯔ ꯀꯧꯏ ꯂꯩꯐꯝꯅ ꯍꯞꯇꯥ ꯁꯥꯔꯒꯤ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯁꯤ ꯑꯩꯒꯤ ꯂꯩꯔꯝꯃꯦ ꯁꯨꯒꯔ ꯂꯩꯔꯝꯕꯗꯒꯤ ꯃꯤꯠ ꯎꯖꯗꯕꯅꯤ ꯃꯤꯠ ꯎꯗꯕꯗꯒꯤ ꯑꯩꯁꯤ ꯍꯤꯗꯥꯛꯁꯤ ꯆꯥꯕꯗꯒꯤ ꯁꯥꯔ ꯍꯣꯏꯒ ꯊꯦꯡꯅꯔꯒ ꯁꯤ ꯍꯤꯗꯥꯛꯁꯤ ꯆꯥꯕꯗꯒꯤ ꯑꯩ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯒꯤ ꯑꯅꯣꯛ ꯊꯣꯛꯆꯈ꯭ꯔꯦ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯟꯅꯗꯤ ꯑꯅꯣꯛꯁꯦ ꯎꯞꯇ꯭ꯔꯗꯤ ꯈꯕꯔ ꯄꯥꯕꯒꯨꯝꯕ ꯈꯕꯔ ꯄꯥꯕ ꯃꯣꯕꯥꯏꯜꯗ ꯂꯥꯛꯄ ꯀꯔꯤꯒꯤ ꯐꯥꯎ ꯑꯩ ꯃꯌꯦꯛꯁꯤꯐꯥꯎ ꯀꯔꯤꯝꯃ ꯈꯪꯖꯗꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯅꯣꯛ ꯍꯥꯞꯄꯗ ꯀꯣꯛ ꯉꯥꯎꯔꯦ ꯑꯅꯣꯛ ꯑꯩ ꯍꯥꯞꯇꯕ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯁꯥꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯥꯡꯒꯜ ꯂꯩꯔꯦ ꯍꯥꯟꯅ ꯂꯩꯔꯝꯗꯕꯗꯨ ꯑꯗꯨꯅ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯩ ꯑꯩ ꯃꯈꯥꯗꯁꯨ ꯑꯃꯨꯛ ꯂꯧꯖꯒꯦꯅꯁꯨ ꯈꯟꯖꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯁꯥꯗ ꯐꯪꯉꯛꯏꯁꯤ ꯅꯨꯃꯤꯠ 5-6ꯅꯤ ꯁꯨꯕꯒꯤ ꯔꯤꯄꯣꯔꯠ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯅꯤ ꯑꯩꯅ ꯐꯪꯉꯤꯁꯤ ꯏꯁꯥꯒꯤ ꯀꯥꯟꯅꯕꯁꯦ ꯏꯁꯥꯒꯤ ꯀꯥꯟꯅꯕ ꯑꯇꯩꯗꯤ ꯀꯔꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯅꯣ ꯑꯇꯩ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯁꯨꯝ ꯌꯣꯠ ꯂꯥꯡ ꯁꯨꯕꯁꯤꯗ ꯑꯩꯅ ꯆꯤꯛꯄ ꯅꯥꯕ ꯈꯔ ꯇꯧꯕꯅꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯩ ꯐꯠꯇꯕ ꯅꯠꯇꯦ ꯁꯤ ꯍꯤꯗꯥꯛꯁꯤ ꯆꯥꯕꯗ ꯑꯗꯨꯝ ꯐꯩ ꯌꯥꯝ ꯐꯩ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯔꯦꯀꯣꯔꯗꯤꯡ ꯂꯧꯖꯒꯦ ꯑꯗꯨꯒ ꯊꯥ 3ꯒꯤ ꯆꯥꯡꯗ ꯆꯥꯊꯣꯛꯄꯤꯌꯨꯀꯣ ꯃꯄꯨꯡ ꯐꯥꯅ ꯐꯅꯕ ꯈꯣꯡ ꯆꯤꯛꯄ ꯈꯣꯠꯄ ꯂꯣꯏꯅ ꯐꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒꯤ ꯑꯄꯣꯝꯕꯗꯨꯁꯨ ꯑꯩ ꯋꯥꯈꯜꯗ ꯍꯥꯏꯔꯝꯃꯒ ꯑꯗꯨ ꯋꯥꯈꯜꯗ ꯁꯥꯔꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇꯁꯨ ꯐꯠꯇꯅꯤꯡꯕ ꯀꯔꯤꯃꯨꯛ ꯆꯠꯇ꯭ꯔꯦ ꯌꯥꯝꯅ ꯍꯛꯆꯥꯡꯁꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯟꯅꯗꯤ ꯐꯠꯇꯕ ꯌꯥꯝ ꯆꯠꯂꯝꯃꯦꯕꯀꯣ ꯆꯠꯂꯦꯕ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦꯕ 25ꯅꯤ ꯁꯨꯔꯦ ꯆꯠꯇꯕ 25ꯅꯤ ꯅꯠꯇꯦ ꯍꯤꯗꯥꯛ ꯆꯥꯕꯁꯦ ꯉꯁꯤꯒ 19ꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝ ꯐꯒꯅꯤ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯗꯤ ꯑꯅꯥꯕ ꯑꯌꯥꯝꯕ ꯂꯣꯏꯅ ꯐꯕꯅꯤꯅꯀꯣ ꯍꯦꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯤꯗꯥꯛ ꯊꯥꯔꯕ ꯀꯩꯅꯣꯁꯤ ꯑꯅꯥꯕ ꯃꯄꯨꯡ ꯑꯣꯏꯅ ꯅꯨꯄꯤꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯅꯨꯄꯤꯒꯤ ꯂꯥꯏꯅꯥꯗꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯊꯥ 3 ꯆꯥꯕꯤꯒꯗꯕꯅꯤꯀꯣ ꯊꯥ 3 ꯆꯥꯕꯤ ꯑꯗꯨꯒ ꯆꯤꯟꯖꯥꯛ ꯈꯔ ꯉꯥꯛꯄꯤꯔꯀꯥꯟꯗ ꯆꯥꯕ ꯌꯥꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦꯕꯀꯣ ꯃꯈꯥ ꯇꯥꯅ ꯑꯗꯣ ꯃꯌꯥꯝꯗ ꯁꯤ ꯍꯤꯗꯥꯛꯁꯤꯗ ꯁꯤ ꯍꯤꯗꯥꯛꯁꯤ ꯆꯥꯔꯒ ꯃꯌꯥꯝꯗ ꯀꯔꯤ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕ ꯂꯩꯗꯅꯀꯣ ꯃꯌꯥꯝꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯦ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯒꯤ ꯀꯥꯟꯅꯕꯗꯨꯒꯤ ꯃꯔꯝꯗ ꯀꯥꯟꯅꯕ ꯍꯥꯏꯁꯦ ꯃꯣꯏ ꯏꯃꯥꯟꯅꯕꯉꯩꯁꯨ ꯆꯥꯒꯦ ꯈꯣꯠꯀꯦ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯇꯧꯋꯦꯕ ꯑꯩ ꯍꯤꯗꯥꯛꯁꯤ ꯃꯁꯤ ꯍꯤꯗꯥꯛꯁꯤ ꯆꯥꯎ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯆꯍꯤ 50ꯃꯨꯛ ꯁꯨꯔꯦ ꯃꯥꯁꯤ ꯃꯈꯣꯡꯕꯨ ꯇꯨꯝꯕ ꯌꯥꯗꯦ ꯃꯁꯥꯗ ꯕꯔ ꯄꯠꯊꯗꯅ ꯇꯧꯋꯤ ꯆꯥꯒꯦ ꯑꯩꯅ ꯌꯥꯝ ꯐꯒꯅꯤ ꯆꯥꯎꯅ ꯍꯥꯏꯌꯦꯕ ꯑꯗꯨꯝ ꯃꯣꯏ ꯄꯩꯁꯥ ꯈꯤꯇꯪ ꯅꯥꯇꯩꯖꯥꯔꯗꯤ ꯄꯩꯁꯥ ꯈꯤꯇꯪ ꯊꯥꯁꯤ ꯄꯩꯁꯥꯅꯤꯗꯣ ꯑꯗꯨ ꯄꯩꯁꯥꯗꯨ ꯈꯤꯇꯪ ꯅꯥꯇꯩꯖꯥꯔ ꯆꯥꯒꯦꯅ ꯑꯩꯅ ꯅꯨꯡꯉꯥꯏꯕꯗ ꯎꯕꯗ ꯑꯅꯥꯕ ꯂꯩꯇ꯭ꯔ ꯂꯣꯏꯔꯦ ꯑꯅꯥꯕ ꯐꯔ ꯂꯣꯏꯔꯦꯀꯣ ꯄꯩꯁꯥꯗꯤ ꯇꯥꯜꯂꯒ ꯊꯣꯛꯄ ꯑꯅꯥꯕ ꯂꯩꯔꯒꯗꯤ ꯄꯩꯁꯥꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯣꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯍꯛꯆꯥꯡ ꯐꯔꯀꯥꯟꯗ ꯅꯥꯗ ꯌꯦꯛꯇꯅ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯅ ꯂꯩꯔꯀꯥꯟꯗ ꯁꯤꯗꯤ ꯄꯨꯔꯥ ꯏꯁꯣꯔꯅ ꯊꯥꯔꯛꯄ ꯍꯤꯗꯥꯛꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯣꯔꯅ ꯄꯨꯔꯥ ꯊꯥꯔꯛꯄꯅꯦ ꯑꯗꯨꯅ ꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯥꯕ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯀꯅꯥꯒꯤ ꯑꯅꯥꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯅꯥꯕꯗ ꯁꯥꯊꯤ ꯁꯥꯊꯤꯔꯕ ꯑꯅꯥꯕ ꯀꯌꯥ ꯂꯣꯏꯅ ꯐꯕꯅꯦ ꯑꯁꯨꯝ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯌꯥꯝ ꯊꯥꯒꯠꯅꯔꯝꯃꯦ ꯁꯤꯒꯤ ꯑꯅꯥꯕ ꯐꯔꯛꯄ ꯃꯣꯏ ꯍꯔꯥꯎꯅꯗꯅ ꯍꯧꯖꯤꯛꯀꯣ ꯁꯥꯔꯒꯤ ꯍꯤꯗꯥꯛ ꯆꯥꯖꯔꯤꯁꯦ ꯑꯩꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯀꯤꯃꯟꯕꯗꯒꯤꯅꯦꯕ ꯀꯤꯕ ꯍꯥꯏꯁꯦ ꯍꯛꯆꯥꯡꯗ ꯀꯥꯟ ꯂꯦꯟꯗꯣꯔꯤꯅꯤ ꯑꯣꯄꯔꯦꯁꯟꯁꯨ ꯀꯩꯝ ꯇꯧꯔꯔꯣꯏ ꯏꯃꯥ ꯅꯣꯡꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯊꯥ 3ꯁꯤꯗ ꯆꯞ ꯆꯥꯅ ꯈꯪꯉꯅꯤ ꯊꯥ 3ꯁꯤꯗꯅ ꯐꯖꯔꯒꯦ ꯏꯃꯥ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯔꯝꯗꯕꯁꯤꯡꯗꯨꯁꯨ ꯍꯥꯏꯕꯤꯔꯦ ꯑꯗꯨꯒ ꯍꯤꯗꯥꯛꯁꯤ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯄꯣꯝꯕ ꯑꯃꯁꯨ ꯃꯃꯥꯡꯗ ꯂꯩꯈꯤ ꯍꯥꯏ ꯑꯗꯨꯗꯣ ꯑꯄꯣꯝꯕꯗꯨ ꯇꯥꯔꯛꯈꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯥꯏ ꯇꯥꯔꯛꯈꯤ ꯈꯣꯠꯈꯤ ꯍꯥꯏꯕꯗꯨꯁꯨ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯁꯤꯗ ꯑꯗꯣ ꯑꯄꯣꯝꯕꯁꯤ ꯁꯥꯔ ꯑꯩꯈꯣꯏ ꯁꯨꯝ ꯐꯠꯇꯕꯁꯤ ꯊꯥ 2.5 ꯁꯤꯖꯜꯂꯝꯃꯦꯕ ꯑꯗꯒꯤ ꯅꯨꯃꯤꯠ 2-3ꯅꯤꯃꯨꯛ ꯈꯤꯇꯪꯗꯤ ꯑꯃꯨꯛ ꯐꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯄꯣꯝꯕꯅꯤ ꯈꯪꯗꯦ ꯀꯣꯁꯥ ꯅꯥꯏꯒꯨꯝꯕ ꯏꯒꯨꯝꯕꯁꯤ ꯈꯔ ꯌꯥꯎꯔꯒ ꯑꯗꯨ ꯍꯦꯛ ꯀꯥꯏꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯁꯥꯔ ꯑꯩꯁꯦ ꯑꯗꯨꯝ ꯈꯔ ꯁꯨꯝ ꯐꯔꯛꯄꯗꯒꯤ ꯄꯨꯔꯥ ꯐꯈꯤꯕ ꯑꯗꯨ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠꯅꯤꯅ ꯁꯥꯔ
ꯀꯥꯏꯔꯝꯒꯅꯤ ꯀꯥꯏꯔꯝꯃꯣꯏ ꯍꯥꯏꯕꯗꯤ ꯎꯕ ꯃꯤꯅ ꯎꯕ ꯐꯪꯗꯕꯅꯤ ꯊꯥ ꯑꯍꯨꯝꯇꯪ ꯀ꯭ꯔꯣꯁꯁꯦ ꯁꯨꯅ ꯆꯥꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯕ꯭ꯔꯥ ꯈꯪꯗꯦ ꯀꯔꯤ ꯇꯦꯁ ꯇꯧꯊꯣꯛꯄꯤꯔꯣ ꯑꯗꯨ ꯇꯧꯊꯣꯛꯀꯥꯟꯗ ꯄꯨꯟꯅ ꯎꯔꯅꯤ ꯃꯅꯨꯡꯗ ꯑꯁꯤꯗꯤ ꯀꯦꯟꯁꯔ ꯑꯄꯣꯝꯕ ꯊꯣꯠ ꯀꯦꯟꯁꯔ ꯑꯣꯝꯁ ꯀꯦꯟꯁꯔ ꯍꯥꯏꯕ ꯂꯥꯏꯅꯥꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯗꯤ ꯄꯨꯟꯅ ꯐꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯅꯦꯆꯔꯦꯜ ꯁꯦꯜ ꯊꯦꯔꯥꯄꯤꯅꯤꯀꯣ ꯁꯤ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤ ꯆꯥꯔꯒ ꯏꯃꯥꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯐꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕꯁꯨ ꯑꯣꯏꯕꯤꯔꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯒꯤꯗꯃꯛ ꯊꯥꯔꯛꯄ ꯍꯤꯗꯥꯛꯅꯦ ꯁꯤ ꯏꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤꯅꯤ ꯏꯆꯦ ꯅꯪ ꯐꯖꯅ ꯇꯧꯊꯣꯛꯎꯀꯣ ꯃꯔꯥ ꯇꯥꯔꯝꯃꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯉꯥꯡꯉꯦ ꯑꯩꯅ ꯃꯣꯏ ꯉꯥꯡꯕꯗ ꯑꯃꯠꯇ ꯁꯥꯔ ꯑꯩ ꯂꯧꯗ꯭ꯔꯦ ꯍꯥꯏꯕ ꯁꯤꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯒꯤ ꯑꯩ ꯆꯥꯔꯒ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯣꯏ ꯉꯥꯡꯕ ꯑꯝꯇ ꯑꯩ ꯂꯧꯔꯔꯣꯏ ꯑꯩ ꯁꯤ ꯆꯥꯔꯒ ꯐꯔꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯁꯥꯔ ꯑꯩ The Bluetooth device is ready to pair. ओके याम नुंगाइजरे इमागी ngasi इमागी फाइटो लाइफ की प्रोडक्ट से चारबदगी अनाम से फगलकपगी वीडियो ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯗ ꯅꯨꯡꯉꯥꯏ ꯍꯥꯏ ꯌꯥꯄꯣꯟꯇꯦ